ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯏꯐꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯆꯨꯝꯕ ꯆꯝꯅ ꯇꯧꯕꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯨꯗꯨꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯛꯄꯗꯗꯤ ꯅꯣꯛꯅꯕ, ꯌꯦꯡꯁꯤꯟꯕ, ꯉꯥꯡꯅꯕꯤꯕ ꯌꯥꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯍꯥꯛ ꯅꯍꯥꯛꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ? ꯃꯤꯅꯣꯛ ꯆꯥꯎꯕ ꯂꯩꯕꯥꯛꯅꯤ, ꯌꯦꯡꯁꯤꯟꯅꯕ ꯌꯥꯝꯃꯤ, ꯌꯦꯛꯅꯕ ꯌꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯔꯕꯗꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯔꯨꯅꯤ? ꯅꯥꯃꯩ ꯇꯥꯈꯠꯇꯨꯅ ꯆꯦꯟꯈꯤꯒꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯔꯦꯝꯕꯤ ꯈꯔ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯝꯊꯔꯛꯇꯨꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯆꯥꯗꯣ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯌꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯖꯕꯅꯤ꯫ ꯌꯥꯝꯅ ꯆꯝꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯈꯨꯜꯂꯤꯉꯩ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯗꯤ? ꯀꯗꯣꯝꯗꯅꯣꯅꯦ? ꯑꯣ, ꯑꯁꯤꯒꯤ ꯃꯣꯡꯁꯣꯡꯁꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯒꯦ꯫ ꯆꯩꯁꯤ ꯌꯥꯝ ꯄꯥꯏꯁꯤꯟꯈꯤꯒꯦ꯫ ꯁꯥ ꯀꯩ ꯑꯣꯏꯔꯝꯃꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯦ, ꯁꯖꯤ ꯑꯉꯧꯕꯅꯤꯅꯦ꯫ ꯍꯩꯃꯥ, ꯃꯈꯣꯡꯁꯤꯗꯤ ꯂꯥꯡ ꯊꯥꯛꯄꯒꯤ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯗ ꯂꯣꯏ ꯆꯞꯄꯦꯗꯅ꯫ ꯁꯤꯁꯦ ꯑꯩ ꯂꯧꯊꯣꯛꯄꯤꯒꯦꯀꯣ꯫ ꯁꯖꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯇꯨꯞꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯣꯝꯆꯥꯅ ꯁꯖꯤꯗꯨꯒꯤ ꯃꯈꯣꯡꯗ ꯆꯞꯂꯤꯕ ꯌꯣꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁ, ꯃꯈꯣꯡꯁꯤ ꯏ ꯂꯣꯏ ꯊꯣꯏꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯇꯣꯝꯆꯥꯗꯣ ꯉꯥꯛꯇꯪ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯃꯉꯛꯇ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯃꯆꯥꯗꯨ ꯈꯔ ꯁꯦꯒꯥꯏꯔꯒ ꯁꯖꯤꯗꯨꯒꯤ ꯃꯈꯣꯡꯗ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡ ꯃꯄꯨꯟ ꯑꯗꯨ ꯂꯦꯡꯕꯥꯟꯗꯨꯗ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯍꯥ ꯑꯃꯅ, ꯏꯌꯥꯝꯕ ꯇꯣꯝꯆꯥ, ꯁꯤꯡ ꯆꯠꯂꯨꯏꯔꯣ? ꯑꯩꯈꯣꯏꯒꯁꯦ ꯍꯧꯕꯤꯔꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯃꯅ, ꯀꯥꯏꯗ ꯍꯧꯕꯤꯔꯝꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯊꯣꯛꯂꯒ ꯈꯨꯜ ꯁꯤꯡꯕ ꯊꯨꯡꯅ ꯀꯣꯏꯕ ꯆꯠꯂꯦ꯫ ꯑꯇꯩꯗꯨꯅ, ꯏꯌꯥꯝꯕ ꯇꯣꯝꯆꯥ, ꯃꯊꯪꯗꯗꯤ ꯍꯧꯕꯤꯔꯝꯃꯨꯀꯣ꯫ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯏꯃꯥꯈꯣꯏꯅ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯇꯨꯡ ꯈꯔ ꯈꯔ ꯏꯟꯖꯔꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ꯫ ꯑꯁ, ꯑꯗꯨꯏꯕꯨ ꯅꯈꯣꯏꯅꯕꯨ ꯊꯕꯛ ꯁꯨꯅꯤꯡꯂꯕꯗꯤ ꯆꯠꯁꯤ ꯌꯥꯏꯅꯦ꯫ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ, ꯏꯌꯥꯝꯕ ꯇꯣꯝꯆꯥꯁꯤ ꯃꯁꯥꯗꯤ ꯐꯩꯀꯣ꯫ ꯄꯥꯝꯕꯣꯝꯒꯁꯤ ꯈꯨꯆꯥꯎꯁꯤ꯫ ꯃꯥꯅ ꯁꯤꯡ ꯃꯄꯨꯟꯁꯤꯒ ꯊꯥꯡꯈꯤꯕꯁꯤꯗꯤ ꯋꯥ ꯊꯤꯅ ꯅꯩ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯏꯌꯥꯝꯕ ꯇꯣꯝꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ꯫ ꯄꯂꯦꯝ ꯏꯃꯥꯅ ꯄꯣꯔꯣꯛ ꯁꯣꯜꯂꯝꯕꯅꯤ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯥꯎ ꯂꯥꯎ ꯆꯠꯂꯁꯤ꯫ ꯆꯠꯅ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦꯅꯦ꯫ ꯑꯗꯨꯕꯨꯔꯣ, ꯅꯍꯥꯟꯁꯦ ꯈꯨꯜꯊꯛꯀꯤ ꯀꯣꯛꯐꯥꯏꯗꯣ ꯈꯪꯉꯤꯗꯅ, ꯃꯥꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯏꯌꯥꯝꯕ ꯇꯣꯝꯆꯥ ꯄꯥꯝꯕ꯫ ꯑꯗꯨꯒ ꯇꯣꯝꯆꯥꯅꯗꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯄꯥꯝꯕꯤꯗꯕ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯗꯣ ꯁꯦꯜꯗ ꯌꯥꯝꯅ ꯆꯣꯞꯄ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯣꯏꯕꯒꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯇꯥꯎ ꯅꯪ ꯑꯃ ꯏꯕꯣ, ꯅꯨꯄꯥ ꯅꯠꯇꯒꯨꯝꯅ ꯃꯤꯋꯥ ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯃꯁꯛꯇꯨꯅ ꯌꯦꯟ ꯃꯇ꯭ꯔꯣꯛ ꯌꯥꯎꯗꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯦ, ꯀꯩꯅꯣ ꯏꯇꯥꯎ ꯍꯥꯏꯁꯤꯕꯣ? ꯌꯦꯟ ꯃꯇ꯭ꯔꯣꯛ ꯌꯥꯎꯗꯕ ꯒꯥꯏ? ꯇꯧꯅꯨꯀꯣ ꯑꯗꯨꯝꯕꯗꯣ꯫ ꯇꯤꯟꯅꯔꯒ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅꯨ꯫ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ? ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯅꯪꯅꯗꯤ ꯐꯖꯔꯕꯅꯤ ꯀꯥꯏꯅ ꯃꯨꯛꯇꯅ ꯆꯠꯆꯔꯤꯕ, ꯁꯣꯝꯗꯗꯤ ꯅꯁꯛꯇꯨ ꯎꯕꯗ ꯑꯩꯈꯣꯏꯗꯤꯕ ꯅꯣꯛꯄ ꯈꯥꯡꯖꯤꯟꯕꯗ ꯃꯣꯏꯒ ꯆꯤꯠꯂꯤꯕꯨꯡꯉꯣ꯫ ꯌꯥꯝ ꯊꯤ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯁꯤ ꯏꯇꯥꯎ? ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯎꯁꯤꯠꯇꯕꯝꯁꯨ ꯌꯥꯎ ꯃꯥꯜꯂꯦ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕ ꯏꯇꯥꯎ ꯑꯣꯏꯔꯁꯨ ꯂꯣꯏ ꯐꯨꯗꯅ ꯊꯝꯃꯝꯅꯤꯀꯣ꯫ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯅꯪ? ꯍꯥ? ꯑꯁꯦꯡꯕ ꯁꯨꯝꯕ ꯍꯥꯏꯕꯗ ꯁꯥꯎꯅꯤꯡꯉꯗꯤ ꯂꯥꯎꯑꯣꯕ, ꯐꯨꯗꯠꯅꯁꯦꯕ꯫ ꯅꯨꯄꯥ ꯑꯃꯅ, ꯑꯁ, ꯌꯥꯔꯦ, ꯂꯝꯕꯤꯁꯤꯗꯕ ꯈꯟꯅꯔꯒꯅꯨꯀꯣ꯫ ꯗꯤꯍꯦ ꯁꯛꯇꯥꯁꯤꯡꯗꯨꯒ ꯉꯥꯡꯅꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒ ꯃꯔꯣꯝ ꯉꯁꯥꯏ ꯇꯥꯒꯦꯅ ꯇꯥꯕꯅꯤ꯫ ꯅꯥꯀꯣꯡ ꯏ ꯇꯥꯗꯧꯔꯦ ꯑꯩꯈꯣꯏ꯫ ꯑꯄꯤꯛꯄ ꯃꯤꯅ ꯐꯤꯡꯕ ꯁꯥꯕꯁꯦ ꯋꯥꯡ ꯆꯥꯎꯕ ꯑꯩꯈꯣꯏ ꯇꯥꯕꯗ ꯈꯨꯗꯤ ꯊꯤꯖꯤꯟꯒꯦ ꯇꯧꯏ꯫ ꯅꯠꯇ꯭ꯔ ꯏꯇꯥꯎꯁꯤ? ꯋꯥꯡ ꯆꯥꯎꯕꯁꯤ ꯅꯠꯇ꯭ꯔꯕ ꯑꯩ ꯍꯥꯏꯁꯤ? ꯃꯥꯅꯦ꯫ ꯈꯠꯅꯗ꯭ꯔꯁꯨ ꯇꯨꯃꯤꯟ ꯇꯨꯝ ꯆꯠꯄ ꯌꯥꯕꯁꯦ ꯃꯁꯛ ꯑꯅꯤꯁꯤꯒ ꯌꯦꯟ ꯀꯥꯎꯅꯕꯒꯤ ꯍꯨꯠ ꯐꯥꯠꯄ ꯍꯦꯛ ꯃꯥꯟꯈꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯗꯨ ꯄꯨꯟꯅꯃꯛ ꯅꯣꯛꯏ꯫ ꯁꯣꯝꯗ ꯂꯥꯏꯔꯩꯄꯥꯛꯇꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯈꯔ ꯇꯥꯏꯕꯪꯄꯥꯜꯗ ꯁꯥꯟꯅꯕ ꯀꯨꯝꯊꯈꯤꯕꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯄꯤꯗꯣꯟꯅꯨꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ,
ꯍꯥꯏ ꯂꯩꯔꯦꯝꯕꯤꯁꯤꯡ ꯄꯤꯗꯣꯏꯅꯨꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯃꯉꯣꯟꯗ ꯁꯤꯟꯅꯒꯗꯧꯕ ꯊꯧ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯦꯝꯕꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯀꯣꯔꯧ ꯃꯍꯥꯛ ꯅꯔꯜ ꯋꯥꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯀꯥꯔꯛꯈꯤꯕꯅꯤꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯄꯤꯗꯣꯏꯅꯨ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯈꯛ ꯈꯪꯉꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯄꯤꯗꯣꯏꯅꯨ ꯃꯍꯥꯛꯅꯤ ꯂꯝꯕꯤ ꯂꯃꯥꯡꯅꯔꯝꯂꯅꯤ ꯁꯣꯏꯗꯅ ꯃꯤꯔꯝꯂꯦꯟꯗꯤ ꯋꯥꯈꯜ ꯇꯦꯟꯕ ꯇꯥꯏꯕꯪꯆꯥ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯄꯤꯗꯣꯏꯅꯨ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏ ꯉꯥꯏꯗꯨꯅ ꯌꯦꯡꯂꯁꯤ ꯑꯗꯨꯕꯨ ꯂꯩꯔꯦꯝꯕꯤꯁꯤꯡ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯣꯡ ꯑꯁꯤꯗꯒꯤ ꯂꯩꯔꯦꯝꯕꯤ ꯑꯃꯠꯇ ꯃꯤꯔꯝꯂꯦꯟꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯑꯊꯪ ꯏꯟꯗꯕ ꯀꯅꯥꯒꯨꯝꯕꯤ ꯂꯩꯔꯦꯝꯕꯤꯅ ꯆꯠꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯋꯥ ꯂꯩꯃꯥꯏꯊꯛꯇ ꯇꯥꯍꯟꯖꯔꯣꯏ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯇꯤꯌꯥꯊꯛꯇ ꯊꯥꯕꯜ ꯃꯍꯥꯛꯁꯨ ꯉꯥꯟꯊꯣꯏꯅ ꯊꯣꯛꯂꯤ ꯇꯣꯝꯆꯥ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯏ ꯃꯈꯨꯠꯇꯁꯨ ꯈꯨꯗꯩ ꯑꯃ ꯄꯥꯏꯔꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯈꯨꯗꯩꯗꯨ ꯇꯣꯝꯆꯥꯗ ꯄꯤꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯥꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯁꯅꯥ ꯃꯆꯨꯒꯤ ꯑꯁꯣꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯃꯀꯣꯛꯇꯁꯨ ꯀꯨꯔꯥꯛ ꯃꯥꯟꯕꯤ ꯀꯌా ꯑꯃ ꯁꯝꯐꯥ ꯑꯣꯏꯅ ꯐꯥꯏ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯇꯣꯝꯆꯥꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯩ ꯑꯗꯣ ꯑꯣ ꯅꯣꯡꯃ ꯑꯩꯅ ꯁꯖꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯝꯕꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯃꯥꯅꯤ ꯁꯖꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯁꯥꯌꯣꯟꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯥꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯄ ꯉꯝꯍꯧꯗꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯥꯏꯕꯪ ꯅꯍꯥꯛꯀ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯥꯗꯥꯟꯕꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯒꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯁꯦ ꯑꯩꯅ ꯊꯤꯜꯂꯛꯂꯕꯅꯤ ꯁꯤ ꯂꯧꯁꯜꯂꯣ ꯀꯩꯅꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯍꯥꯛꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯔꯦꯝꯕꯤ ꯄꯤꯗꯣꯏꯅꯨ ꯀꯧꯖꯩ ꯇꯝꯕ ꯅꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯑꯩꯍꯥꯛ ꯈꯪꯉꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯕꯒꯤꯗꯃꯛ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯂꯩꯔꯦꯝꯕꯤ ꯑꯩꯍꯥꯛꯇꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯃꯈꯛꯇꯤ ꯂꯩ ꯑꯩꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯈꯪꯖꯍꯧꯗꯦ ꯑꯗꯨꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤꯗꯣ ꯑꯃꯨꯛꯇ ꯐꯥꯎ ꯐꯪꯖꯔꯛꯇ꯭ꯔꯤ ꯂꯩꯔꯦꯝꯕꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯁꯤ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯄꯤꯅꯕꯤꯌꯨ ꯀꯔꯤ ꯑꯋꯥꯅꯣ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯍꯥꯛꯀ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯏꯟꯗꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯍꯥꯏꯅꯕꯨ ꯊꯤꯅ ꯉꯥꯡꯅꯕꯤꯒꯅꯤ ꯂꯩꯔꯦꯝꯕꯤ ꯄꯤꯗꯣꯏꯅꯨ ꯅꯍꯥꯛꯄꯨ ꯑꯍꯥꯟꯕ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯍꯦꯛ ꯎꯖꯈꯤꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯑꯄꯥꯝꯕꯕꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯋꯥ ꯉꯥꯛꯄ ꯉꯝꯕꯤꯗ꯭ꯔꯤꯕꯅꯣ ꯐꯔꯦ ꯅꯪꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯆꯠꯇꯕ ꯉꯝꯂꯣꯏ ꯑꯩ ꯀꯔꯤꯁꯨ ꯊꯤꯡꯖꯔꯣꯏ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯍꯥꯛꯀ ꯃꯤꯀꯨꯞ ꯑꯃꯈꯛ ꯑꯣꯏꯔꯕꯁꯨ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯄꯤꯗꯣꯏꯅꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯔꯗꯨꯅ ꯂꯩꯈꯤ ꯇꯣꯝꯆꯥ ꯃꯍꯥꯛꯀ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯄꯤꯗꯣꯏꯅꯨ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯋꯥꯈꯜ ꯊꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨꯅꯤ ꯇꯣꯝꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯄꯤꯗꯣꯏꯅꯨ ꯑꯃꯗꯤ ꯇꯣꯝꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯗꯨꯅ ꯂꯩꯇ ꯂꯥꯏꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯇꯣꯝꯆꯥꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯂꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯄꯤꯗꯣꯏꯅꯨ ꯃꯍꯥꯛꯀꯤ ꯈꯣꯏꯖꯤ ꯈꯥꯗ ꯇꯥꯏꯕꯪ ꯃꯤ ꯇꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯌꯦꯅꯤꯡꯕꯨ ꯍꯨꯟꯈ꯭ꯔꯦꯗꯣ ꯅꯣꯡꯃ ꯄꯤꯗꯣꯏꯅꯨꯒꯤ ꯃꯪꯂꯥꯟꯆꯥꯗ ꯂꯥꯏꯔꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯄꯤꯗꯣꯏꯅꯨ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯊꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯔꯛꯇꯨꯅ ꯂꯥꯏꯔꯝ ꯆꯠꯄꯨ ꯆꯠꯂꯨ ꯂꯥꯛꯂꯣ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ ꯄꯤꯗꯣꯏꯅꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯕꯨ ꯍꯧꯗꯣꯛꯏ ꯇꯣꯝꯆꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯄꯤꯗꯣꯏꯅꯨꯒꯤ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯪꯂꯛꯏ ꯄꯤꯗꯣꯏꯅꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯄ ꯇꯥꯔꯦ ꯍꯥ ꯀꯗꯥꯏꯗ ꯀꯅꯥꯒ
ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯛꯄ ꯃꯇꯝꯗ ꯆꯠꯇꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯣ꯫ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯏꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦꯟꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯂꯦ꯫ ꯅꯣꯡꯃ ꯏꯇꯥꯁꯤꯡꯒ ꯄꯨꯟꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯨꯝꯊꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯍꯧꯕꯅ ꯂꯩꯔꯝꯂꯦꯟꯕꯨ ꯃꯇꯝ ꯆꯥꯅ ꯀꯥꯕ ꯅꯪꯍꯧꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯗ ꯀꯥꯔꯛꯅꯕ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯄꯤꯗꯣꯏꯅꯣ, ꯑꯩꯅ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ? ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯦꯀꯣ? ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗ ꯋꯥꯈꯜꯅ ꯍꯦꯟꯈꯤꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯊꯝꯂꯨꯔꯦ꯫ ꯑꯩ ꯀꯝꯗꯧꯅ ꯂꯩꯍꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯩꯔꯅꯨ꯫ ꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ꯫ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯒ ꯄꯨꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯅꯪ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ꯫ ꯑꯩ ꯅꯃꯥ ꯅꯆꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯁꯦ ꯂꯥꯛꯑꯣ, ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯇꯣꯝꯆꯥ ꯑꯃꯗꯤ ꯄꯤꯗꯣꯏꯅꯨ ꯁꯨꯃꯥꯡ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯜꯁꯨ ꯉꯥꯟꯅ ꯊꯣꯛꯄꯅ ꯄꯤꯗꯣꯏꯅꯨ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯊꯥꯕꯜ ꯃꯍꯥꯛꯁꯨ ꯑꯇꯤꯌꯥꯊꯛꯇ ꯉꯥꯟꯅ ꯊꯣꯛꯂꯤ꯫ ꯅꯨꯃꯤꯠꯁꯦ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯑꯩꯅ ꯈꯨꯗꯩ ꯊꯤꯟꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯣꯝꯆꯥ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯨꯅ ꯁꯤꯟꯊꯔꯤ꯫ ꯄꯤꯗꯣꯏꯅꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯃꯉꯥꯜ ꯑꯣꯏꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯇꯣꯝꯆꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯄꯤꯗꯣꯏꯅꯨꯅ ꯄꯥꯏꯈꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯏꯔꯩꯄꯥꯛ ꯌꯧꯔꯛꯂꯦ꯫ ꯄꯤꯗꯣꯏꯅꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯝꯕꯤ ꯄꯤꯗꯣꯏꯅꯨ, ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯏꯅ ꯂꯩꯔꯛꯄꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯃꯨꯗꯣ꯫ ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯉꯤꯗꯣ꯫ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ ꯌꯥꯎꯕꯅꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯇꯝ ꯈꯔ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯊꯛꯇ ꯁꯥꯟꯅꯖꯔꯛꯄꯗꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦꯗꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯂꯩꯔꯝꯂꯦꯟ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯥꯏꯗꯅ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯌꯦꯡꯉꯣ, ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯗꯧꯕ ꯊꯧ ꯌꯥꯝꯃꯤ, ꯑꯗꯨꯅ ꯁꯦꯝ ꯁꯥꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯊꯧ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯑꯣ꯫ ꯆꯠꯆꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯤꯗꯣꯏꯅꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨꯗꯤ ꯂꯌꯥꯝꯁꯤꯡꯕꯨ ꯈꯪꯍꯟꯗ ꯎꯍꯟꯗꯅꯕ ꯃꯥ ꯂꯣꯠꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯤꯗꯣꯏꯅꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯝꯂꯦꯟꯒꯤ ꯀꯅꯥꯁꯨ ꯈꯪꯗ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯄꯤꯗꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯣꯠꯂꯝꯃꯤ꯫ ꯄꯤꯗꯣꯏꯅꯨꯒꯤ ꯑꯆꯥꯟꯕꯤ ꯁꯦꯕꯥꯔꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯍꯨꯝꯅꯤꯗꯒꯤ ꯊꯥꯕꯨꯝ, ꯊꯥꯕꯨꯝꯗꯒꯤ ꯆꯍꯤ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯔꯝꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤ ꯂꯟꯊꯣꯏꯕꯤꯕꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯟꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯏꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯅꯤꯅ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝꯕꯨ ꯂꯣꯏꯔꯦꯗꯣ꯫ ꯌꯦꯡꯉꯣꯏ, ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯅꯤꯗꯣ꯫ ꯄꯂꯦꯝ ꯃꯍꯥꯛꯀꯤ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯅꯪꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯕꯨ ꯊꯤꯔꯨꯔꯣ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯂꯦꯝꯗꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯛ ꯎꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯄꯟꯊꯧ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯄꯂꯦꯝꯗꯤ ꯏꯅꯤꯡꯊꯧꯅ ꯊꯧꯌꯥꯝ ꯑꯃ ꯂꯦꯞꯇꯅ ꯁꯤꯟꯅꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯇꯝ ꯁꯪꯗ꯭ꯔꯤ꯫ ꯅꯪꯒꯤ ꯄꯂꯦꯝꯅ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕ ꯋꯥꯗꯨꯅꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ꯫ ꯐꯔꯦ, ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯃꯍꯥꯛꯅ ꯁꯛꯂꯝꯕ ꯋꯥꯁꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯈ꯭ꯔꯒꯦ꯫ ꯂꯟꯊꯣꯏꯕꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯏ꯫ ꯎꯃꯪ ꯑꯃꯗ ꯂꯟꯊꯣꯏꯕꯤꯗꯨ ꯊꯨꯡꯂꯔꯤ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯈꯨꯜ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯐꯤꯔꯣꯜ ꯑꯆꯝꯕ ꯁꯦꯠꯇꯨꯅ ꯂꯟꯊꯣꯏꯕꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯄꯥꯈꯪ ꯈꯔ ꯁꯤꯡꯆꯟꯕ ꯀꯨꯝꯂꯛꯄꯁꯤꯡꯗꯨꯅ ꯂꯟꯊꯣꯏꯕꯤꯅ ꯇꯞꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯨꯌꯥꯅ, ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯔꯅꯦ? ꯃꯥꯟꯗꯦꯗ, ꯃꯥꯏꯁꯤꯕꯨ ꯂꯝꯕꯤꯒ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯃꯥꯂꯪꯕꯅ, ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯏꯇꯥꯎꯅ ꯆꯪꯂꯒ ꯍꯦꯛ ꯍꯪꯂꯨꯔꯨꯗꯅ, ꯋꯥꯅꯒ ꯋꯥꯕꯅꯦ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯆꯦꯠꯆꯕꯁꯦ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯤ꯫ ꯌꯣꯏꯍꯦꯟꯅ,
ꯂꯩꯁꯥꯕꯤꯁꯦ ꯃꯁꯛꯄꯨ ꯌꯥꯝ ꯐꯖꯔꯤꯅꯦ ꯑꯗꯨꯒꯤꯅꯤ ꯏꯇꯥꯎ ꯄꯨꯌꯥꯅ ꯍꯥꯟꯅ ꯎꯔꯩꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯥꯂꯪꯕꯗꯤ ꯅꯨꯄꯤ ꯌꯥꯗꯕꯅꯤꯅ ꯍꯟꯅꯒ ꯌꯦꯡꯕꯤꯄꯣ ꯅꯠꯇꯦ ꯍꯩ ꯌꯦꯡꯉꯨꯅꯦ ꯂꯩꯁꯥꯕꯤꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯅꯤ ꯂꯟꯊꯣꯏꯕꯤꯅ ꯏꯕꯨꯡꯁꯤꯡ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯩꯅꯣ ꯏꯆꯟ ꯍꯪꯉꯨ ꯌꯥꯏ ꯄꯨꯌꯥꯅ ꯁꯤꯒꯤ ꯃꯥꯂꯪꯕꯁꯦ ꯌꯥꯝ ꯂꯦꯝꯕꯗꯤ ꯁꯥꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯋꯥ ꯍꯪꯂꯛꯄꯗꯗꯤ ꯃꯥꯅ ꯃꯌꯥꯁꯦ ꯀꯥꯊꯣꯛꯂꯒ ꯈꯨꯝꯃꯤꯅꯦ ꯁꯤꯒꯤ ꯈꯨꯜꯁꯦ ꯀꯔꯤ ꯈꯨꯜ ꯀꯧꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯟꯊꯧꯕꯨ ꯀꯔꯝꯅ ꯊꯤꯕ ꯐꯪꯒꯗꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯌꯣꯏꯍꯦꯟꯅ ꯁꯣꯝꯁꯦ ꯀꯔꯝꯕ ꯈꯨꯜꯗꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯕꯨꯗꯤ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝ ꯀꯧꯏ ꯑꯗꯣ ꯅꯪꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯅꯈꯣꯏ ꯄꯥꯕ ꯊꯤꯕ ꯂꯥꯏꯔꯣ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯄꯥꯕꯗꯣ ꯑꯣ ꯇꯣꯝꯆꯥ ꯀꯧꯏ ꯏꯃꯥꯒꯤ ꯃꯤꯡꯅ ꯄꯤꯗꯣꯏꯅꯨ ꯀꯧꯏ ꯏꯕꯣꯛ ꯑꯩꯒꯤ ꯄꯟꯊꯧꯗꯣ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯄꯨꯌꯥꯅ ꯃꯂꯪꯕ ꯏꯇꯥꯎ ꯌꯣꯍꯦꯟꯒ ꯈꯪꯅꯕ ꯂꯩꯃꯒꯤ ꯃꯄꯥꯗꯨꯕꯨ ꯍꯥꯟꯅ ꯑꯔꯣꯟꯕ ꯅꯨꯄꯤꯒ ꯂꯧꯔꯝꯖꯥꯠꯂꯣ ꯃꯂꯪꯕꯅ ꯈꯪꯗꯦꯌꯦ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯆꯟ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯈꯣই ꯃꯁꯛ ꯈꯪꯗꯦ ꯌꯣꯏꯍꯦꯟꯒ ꯄꯨꯌꯥꯒꯗꯨ ꯃꯂꯪꯕꯗ ꯌꯦꯡꯂꯛꯏ ꯃꯂꯪꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯤꯠꯆꯤ ꯈꯠꯂꯤ ꯄꯨꯌꯥꯅ ꯍꯧꯖꯤꯛ ꯏꯆꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯃꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯇꯨ ꯁꯤꯗꯒꯤ ꯏꯇꯥꯎ ꯃꯁꯛ ꯐꯖꯕꯁꯦ ꯌꯣꯍꯦꯟ ꯀꯧꯕꯅꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯄꯥꯁꯨ ꯇꯣꯝꯆꯥ ꯀꯧꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯌꯣꯍꯦꯟꯅ ꯍꯣꯏꯅꯦ ꯃꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯂꯩꯃꯒ ꯃꯁꯤ ꯃꯅꯥꯎ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯄꯥꯈꯠꯂꯨꯔꯦ ꯍꯥꯏꯗꯤ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯈꯪꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯃꯁꯛ ꯐꯖꯕꯁꯤꯗ ꯁꯨꯝ ꯃꯂꯪꯕꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯏꯆꯟ ꯅꯪꯅ ꯊꯤꯔꯤ ꯃꯤꯁꯛꯇꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯁꯤꯗ ꯌꯨꯝꯗ ꯍꯜꯂꯨ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯏꯕꯣꯛ ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯦ ꯏꯕꯨꯡꯈꯣꯏꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯆꯔꯒꯦ ꯄꯨꯌꯥꯅ ꯃꯁꯤ ꯃꯂꯪꯕꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯃꯤ ꯂꯩꯁꯥꯕꯤꯁꯤꯗ ꯆꯠꯂꯣꯅꯦ ꯍꯦꯛꯇ ꯇꯥꯜꯂꯤꯁꯤꯕꯣ ꯂꯩꯃꯒꯤ ꯃꯄꯥꯗ ꯑꯣꯏꯔꯝꯃꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯐꯖꯅ ꯍꯪꯂꯒ ꯌꯥꯕꯗꯨꯕꯨ ꯏꯆꯟ ꯅꯪꯒꯤ ꯃꯤꯡꯗꯤ ꯍꯥꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯅꯪꯅ ꯊꯤꯔꯤ ꯃꯤꯗꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯩꯔꯦ ꯑꯗꯣ ꯍꯥꯟꯅꯅꯦ ꯐꯖꯅ ꯈꯪꯗꯣꯛꯂꯒ ꯃꯥꯅꯤ ꯅꯠꯇꯦꯗꯣ ꯊꯤꯗꯣꯛꯑꯁꯤ ꯂꯟꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯀꯔꯝꯅ ꯊꯤꯒꯅꯤ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯂꯟꯊꯣꯏꯕꯤ ꯀꯧꯏ ꯃꯂꯪꯕꯅ ꯀꯣꯟꯅ ꯊꯤꯔꯁꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯤ ꯅꯈꯣꯏꯅꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯏꯃꯥꯗꯣ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯑꯩ ꯍꯜꯂꯛꯇ꯭ꯔꯦꯅ ꯄꯥꯈꯠꯂꯝꯃꯅꯤ ꯍꯥꯏꯕꯅꯤ ꯌꯨꯍꯦꯟꯅ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤꯗ ꯂꯟꯊꯣꯏꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯌꯨꯝꯁꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯦꯅ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯄꯨꯌꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯇꯥꯎ ꯃꯂꯪꯕ ꯂꯟꯊꯣꯏꯕꯤꯁꯦ ꯅꯣꯏꯗ ꯄꯨꯔꯣ ꯅꯈꯣꯏ ꯏꯃꯥꯗꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯍꯥꯏꯅꯕꯤꯒꯦꯕ ꯏꯇꯥꯎ ꯌꯨꯍꯦꯟꯒ ꯑꯩꯒꯒꯤꯗ ꯄꯨꯁꯤꯜꯂꯗꯤ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤ ꯁꯣꯏꯗꯅ ꯀꯥꯏꯅꯔꯅꯤ ꯌꯨꯍꯦꯟꯅ ꯑꯣ ꯁꯤꯗꯤ ꯌꯥꯅꯔꯁꯤ ꯂꯥꯎ ꯂꯟꯊꯣꯏꯕꯤ ꯃꯂꯪꯈꯣꯏꯗ ꯆꯠꯂꯁꯤ ꯍꯣꯏ ꯏꯕꯨꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯗꯨ ꯆꯠꯈ꯭ꯔꯦ ꯃꯂꯪꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯌꯥꯝ ꯁꯥꯎꯅ ꯌꯨꯍꯦꯟꯒ ꯄꯨꯌꯥꯒꯗ ꯌꯦꯡꯂꯒ ꯃꯅꯤꯡꯗ ꯇꯞꯅ ꯂꯥꯛꯏ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯁꯦ ꯇꯣꯡꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯅꯤ ꯀꯥꯏ ꯇꯧꯏꯁꯦ ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯍꯥꯏꯗꯦꯅꯦ ꯑꯩꯅ ꯉꯁꯤꯕ ꯏ ꯀꯥꯔꯛꯇꯅꯕ ꯅꯨꯄꯤ ꯃꯉꯛ ꯂꯩꯈꯥꯏꯅꯤꯀꯣ ꯀꯩꯅꯣ ꯏꯕꯨꯡ ꯑꯃꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕ꯭ꯔꯣ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤ ꯂꯥꯛꯏꯁꯦ ꯑꯁ ꯃꯈꯣꯏ ꯌꯨꯝꯗ ꯉꯁꯤ ꯅꯣꯡꯃ ꯂꯩꯗꯣꯏꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯌꯨꯍꯦꯟꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯂꯪꯕ ꯀꯧꯕꯅꯤ ꯃꯥꯒꯤ ꯃꯤꯡ ꯑꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯌꯥꯗꯕꯅꯤ ꯃꯥꯁꯦ ꯑꯗꯣ ꯃꯈꯣꯏ ꯏꯃꯥꯗꯨꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯣꯏꯅꯤꯈꯛ ꯂꯩꯕꯅꯤ ꯑꯗꯨꯅꯅꯤ ꯏꯇꯥꯎ ꯃꯂꯪꯕ ꯍꯣꯏꯗ ꯂꯩꯅꯕ ꯍꯥꯏꯔꯤꯁꯦ ꯌꯧꯗꯧꯔꯦ ꯂꯥꯎ ꯁꯨꯝ ꯂꯥꯛꯄꯅ ꯃꯂꯪꯕꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯄꯨꯟꯅ ꯆꯪꯂꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯂꯪꯕꯒꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯄꯨꯌꯥꯅ ꯏꯃꯥ ꯃꯂꯪꯕꯁꯦ ꯃꯊꯟꯇ ꯆꯠꯄꯗꯨ ꯀꯤꯌꯦꯅ ꯏꯇꯥꯎ ꯌꯨꯍꯦꯟꯒ ꯏꯕꯥꯅꯤꯅ ꯊꯤꯟꯕꯤꯔꯛꯏꯅꯦ ꯌꯨꯍꯦꯟ ꯃꯈꯥꯗꯤ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯑꯩ ꯁ꯭ꯋꯥꯏ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯌꯨꯍꯦꯟ ꯀꯩꯅꯣꯅꯤ ꯃꯥꯁꯦ ꯂꯟꯊꯣꯏꯕ ꯏꯇꯥꯎ ꯃꯂꯪꯕꯒꯤ ꯅꯨꯄꯤ ꯌꯨꯍꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯌꯨꯍꯦꯟꯗ ꯆꯥꯗꯧꯈꯩ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯂꯪꯕꯅ ꯀꯩꯅꯣ ꯌꯨꯍꯦꯟ ꯅꯪ ꯍꯥꯏꯗꯨꯕꯣ ꯏꯃꯥ ꯃꯁꯤ ꯁꯣꯅꯣꯁꯤꯅ ꯍꯥꯏꯁꯦ ꯊꯥꯖꯔꯣꯏ ꯏꯃꯥ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯅꯨꯄꯤꯁꯤꯗ ꯅꯣꯛꯂꯒ ꯌꯦꯡ ꯂꯩꯈ꯭ꯔꯦꯅꯦ ꯏꯃꯥ ꯍꯥꯏ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ
ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯕꯁꯤꯗ ꯏꯁꯤꯛ ꯁꯤꯛꯂꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ ꯅꯈꯣꯏꯅꯤ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯉꯁꯤ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯅꯦ ꯍꯣꯏ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯃꯥꯁꯦ ꯃꯣꯏꯅꯤꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯄꯨꯌꯥꯅ ꯂꯟꯊꯣꯏꯕꯤ ꯑꯁꯤꯒꯤ ꯁꯧꯔꯥꯁꯤꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯨ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯨꯝꯁꯤ ꯂꯩꯗꯣꯔꯤꯒꯦ ꯅꯪꯅ ꯊꯣꯛꯄ ꯃꯥꯅꯕ ꯍꯥꯏꯖꯤꯜꯂꯣ ꯃꯃꯥꯅ ꯅꯈꯣꯏ ꯈꯛ ꯉꯥꯡꯅꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯧꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯅꯈꯣꯏꯕꯣ ꯏꯃꯧꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯂꯟꯊꯣꯏꯕꯤ ꯄꯨꯌꯥꯒ ꯌꯣꯏꯍꯦꯟꯒꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯅꯤꯗꯨꯁꯨ ꯍꯥꯏꯌꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯂꯟꯊꯣꯏꯕꯤ ꯀꯧꯏ ꯃꯥꯂꯪꯕꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯑꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯏꯇꯥꯎ ꯌꯣꯏꯍꯦꯟ ꯄꯨꯌꯥ ꯅꯣꯏ ꯑꯅꯤ ꯑꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯨꯝ ꯆꯥꯛꯏꯗ ꯑꯩ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯑꯝꯇ ꯂꯥꯎꯒꯦꯗ ꯑꯩꯗꯤꯕꯨꯀꯣ ꯍꯩꯃꯥ ꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯃꯃꯥ ꯑꯩꯒꯤ ꯃꯥꯡꯗꯤ ꯀꯥꯏꯗꯅ ꯇꯧꯖꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯂꯥꯎ ꯂꯥꯎ ꯏꯃꯥꯒ ꯄꯨꯟꯅ ꯆꯪꯉꯁꯤ ꯍꯩ ꯑꯅꯤ ꯅꯇꯥꯎꯁꯦ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉ ꯂꯩꯔꯦ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ ꯏꯃꯥ ꯑꯩꯈꯣꯏ ꯆꯪꯂꯦꯀꯣ ꯌꯣꯏꯍꯦꯟꯅ ꯏꯇꯥꯎ ꯃꯥꯂꯪꯕ ꯌꯥꯔꯤꯁꯤ ꯂꯥꯎꯔꯅꯨ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯑꯁꯤ ꯀꯔꯤ ꯂꯥꯏꯕꯛ ꯍꯨꯏ ꯑꯉꯥꯎ ꯃꯥꯟꯕ ꯅꯪ ꯅꯈ꯭ꯔꯣꯏꯗꯨ ꯃꯦꯊꯠꯀꯦ ꯄꯨꯌꯥ ꯃꯥꯂꯪꯕꯅ ꯈꯧꯔꯤ ꯃꯦꯠꯂꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯥꯂꯪꯕ ꯊꯥꯗꯣꯛꯁꯤ ꯑꯦ ꯊꯥꯗꯣꯛꯇꯦꯅꯦ ꯏꯇꯥꯎ ꯌꯣꯏꯍꯦꯟꯗꯨ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤ ꯑꯁꯤꯗꯤ ꯎꯇꯨꯞꯁꯤꯅ ꯊꯣꯝꯃꯒꯦ ꯉꯁꯥꯏ ꯊꯥꯗꯣꯛ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯑꯀꯟ ꯁꯥꯕ꯭ꯔꯕꯣ ꯃꯥꯂꯪꯕꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯟꯗꯟ ꯉꯥꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ ꯍꯣꯏ ꯃꯥ ꯃꯥꯂꯪꯕꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯌꯣꯏꯍꯦꯟꯒ ꯄꯨꯌꯥꯒꯗꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯂꯪꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯊꯥꯡꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯥꯂꯪꯕ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯥꯗꯤ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯥ ꯀꯩꯅꯣ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒ ꯆꯦꯜꯂꯒ ꯆꯥꯛ ꯊꯣꯡꯉꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯃꯥ ꯅꯪꯕꯣ ꯑꯩꯈꯣꯏ ꯄꯥꯕ ꯅꯤꯡꯁꯤꯡꯉꯛꯏꯔꯣ ꯑꯁ ꯀꯝꯗꯧꯅꯁꯤꯗꯤ ꯑꯃꯨꯛ ꯀꯣꯏ ꯂꯥꯎꯔꯛꯑꯅꯤ ꯏꯄꯨꯡ ꯑꯅꯤꯗꯨꯁꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦꯃꯤ ꯏꯃꯥꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯅꯣ ꯑꯁ ꯅꯛꯁꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯉꯥꯎꯔ ꯆꯠꯂꯣ ꯃꯁꯤꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯍꯦꯛ ꯑꯣꯟꯊꯣꯛꯑꯅꯤ ꯕꯨꯊꯣꯛꯑꯦ ꯑꯩ ꯌꯥꯎꯗꯦ ꯑꯩ ꯀꯩꯁꯨ ꯌꯥꯎꯗꯦ ꯀꯩꯁꯨ ꯌꯥꯎꯖꯗꯕꯅꯦ ꯑꯩꯗꯤ ꯏꯕꯨꯡ ꯀꯩꯗꯧꯔꯒꯦ ꯑꯩꯅꯦ ꯉꯔꯥꯡ ꯏꯕꯨꯡ ꯑꯅꯤꯅ ꯊꯝꯂꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯕꯣ ꯍꯥ ꯊꯝꯂꯝꯕ ꯃꯥꯂꯪꯕꯗꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯖꯗꯦ ꯂꯟꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯂꯟꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯁꯖꯦ ꯃꯤꯇꯥꯒꯨꯝꯂꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤ ꯏꯪ ꯇꯞꯄꯤ ꯃꯔꯥ ꯂꯩꯖꯗꯕꯤ ꯃꯁꯛꯇꯨꯗ ꯃꯥꯂꯪꯕꯗꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯌꯦꯟꯗꯦꯝꯗꯨꯅ ꯃꯆꯥꯗ ꯐꯠ ꯐꯠ ꯀꯜꯂꯛꯏ ꯏꯃꯥ ꯂꯥꯏꯁꯤ ꯎꯗꯕ꯭ꯔꯥ ꯍꯥ ꯆꯥꯛꯈꯨꯝꯁꯦ ꯅꯪꯒꯤ ꯏꯔꯥꯡ ꯃꯤꯆꯤ ꯀꯠꯐꯝꯂꯣ ꯉꯔꯥꯡ ꯆꯥꯛꯀ ꯆꯥꯗꯈꯩ ꯇꯨꯝꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯃꯈꯦꯜ ꯂꯥꯡꯉꯤꯕ ꯍꯥ ꯆꯠ ꯏꯃꯧ ꯏꯕꯥꯅꯤꯅꯦ ꯆꯥꯛ ꯊꯣꯡꯒꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯗꯤꯕ ꯃꯤ ꯁ꯭ꯋꯥꯏꯗ ꯈꯨꯗꯤ ꯊꯤꯕꯩ ꯇꯨꯔꯝꯕꯅꯤ ꯑꯗꯣ ꯏꯃꯥ ꯂꯥꯛꯑꯕꯅꯤꯅ ꯍꯧꯒꯠꯂꯒꯦ ꯃꯥꯂꯪꯕꯗꯣ ꯇꯧꯐꯝ ꯈꯪꯗ ꯂꯟꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯟꯊꯣꯏꯕꯤ ꯃꯨꯃꯣꯟ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯂꯪꯕ ꯌꯣꯏꯍꯦꯟ ꯑꯃꯗꯤ ꯄꯨꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯂꯟꯊꯣꯏꯕꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯉꯥꯏꯈꯨꯑꯣ ꯄꯟꯊꯧ ꯊꯤꯕ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩ ꯍꯧꯔꯝꯗꯅ ꯆꯠꯀꯦ ꯇꯧꯔꯤꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯒꯦ ꯏꯇꯥꯎ ꯐꯖꯕꯅꯤꯗꯣ ꯃꯣꯏ ꯑꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯅꯪꯒꯤ ꯄꯥꯕꯗꯣ ꯊꯤꯕ ꯌꯥꯔꯣꯏ ꯑꯗꯣ ꯅꯪꯅ ꯄꯟꯊꯧ ꯍꯥꯏꯗꯣ ꯄꯥꯕ ꯑꯣꯏꯅ ꯍꯥꯏꯌꯣ ꯄꯟꯊꯧ ꯀꯥꯏꯅ ꯇꯥꯕꯗ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯏꯊꯣꯛꯑꯦꯀꯣ ꯀꯔꯤꯅꯦꯒꯤ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯟꯊꯧ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯒꯅꯨ ꯄꯥꯕ ꯍꯥꯏꯌꯨꯏ ꯑꯩꯁꯦ ꯂꯥꯏꯔꯩꯄꯥꯛꯇ ꯆꯥꯎꯔꯛꯂꯕꯁꯨ ꯂꯩꯕꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤ ꯂꯩꯗꯣꯏꯅꯤꯅꯦ ꯑꯁ ꯑꯩꯁꯦ ꯀꯩꯗꯧꯕꯩ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯈꯪꯗꯦ ꯏꯃꯥꯁꯨ ꯄꯣꯛꯄꯗꯤ ꯎꯔꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯅꯠꯇꯦ ꯄꯥꯕꯁꯨ ꯃꯁꯛ ꯈꯪꯗꯕ ꯀꯥꯟꯗꯦ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯊꯝꯖꯤꯟꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯩ ꯑꯁ ꯈ꯭ꯋꯥꯡꯁꯤꯁꯨ ꯁꯨꯃꯥꯡ ꯑꯄꯥꯛꯄꯁꯦ ꯋꯥꯍꯩ ꯇꯩꯔꯨꯕꯒꯤ ꯅꯥꯔꯤ ꯂꯩꯍꯩꯕ ꯅꯠꯇꯦꯗ ꯂꯟꯊꯣꯏꯕꯤꯗꯨ ꯏꯃꯨꯡꯗ ꯃꯈ꯭ꯋꯥꯡ ꯇꯤꯡꯊꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯃꯥꯂꯪꯕ ꯌꯣꯏꯍꯦꯟ ꯍꯣꯏꯗ ꯂꯥꯛꯏ ꯌꯣꯏꯍꯦꯟꯁꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯥꯂꯪꯕꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯁꯤ
ꯃꯁꯤꯒꯤ ꯑꯔꯦꯝꯕ ꯁꯥꯕꯁꯤꯃꯨꯛ ꯂꯥꯏꯅꯤ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯏꯁꯧ ꯂꯥꯡꯕ ꯂꯥꯏ ꯑꯣꯏꯔꯝꯅꯤ ꯃꯥꯏꯁꯦ ꯁꯥꯎꯔ ꯂꯥꯛꯄꯗꯤ ꯃꯥꯟꯗꯦꯁꯦ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯅꯣꯝꯗꯤ ꯂꯩꯔꯤꯀꯣ ꯃꯥꯏꯁꯦ ꯍꯣꯏ ꯀꯩꯅꯣ ꯅꯊꯟꯗ ꯀꯥꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯆꯠꯂꯤꯗꯣ ꯋꯥ ꯈꯟꯅꯁꯤ ꯂꯥꯏꯅꯦ ꯑꯩꯒꯤꯁꯦ ꯍꯥ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅꯁꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯈꯪꯗꯦ ꯀꯥꯏꯅ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯊꯤꯗꯣꯏꯁꯤꯅ ꯀꯃꯥꯏꯅꯅꯣ ꯀꯩꯒꯨꯝꯕ ꯊꯤꯕ ꯐꯪꯗ꯭ꯔꯒꯅ ꯀꯝꯗꯧꯕ ꯅꯪ ꯅꯨꯄꯤ ꯀꯣꯛ ꯑꯣꯏꯊꯣꯛꯎ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯃꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯏꯪꯁꯨ ꯇꯞꯄꯤ ꯃꯃꯥ ꯃꯄꯥꯗꯕꯨ ꯃꯁꯛ ꯈꯪꯗꯕꯩ ꯋꯥꯅꯤ ꯈꯨꯅꯝꯁꯤ ꯁꯦꯠꯆꯤꯜꯂꯅꯤꯗꯩꯗꯤ ꯄꯨꯌꯥꯗꯤ ꯂꯥꯛꯔꯣꯏꯗꯣꯏꯖꯥꯠꯂꯥ ꯈꯪꯗꯦ ꯉꯔꯥꯡꯗꯤ ꯌꯥꯝ ꯄꯥꯈꯠꯈꯤꯕꯅꯤ ꯅꯪꯉꯣꯟꯗ ꯎꯇꯨꯞꯅ ꯊꯣꯡꯈꯤꯕꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅꯒ ꯆꯣꯏꯔꯣꯜ ꯌꯥꯝ ꯂꯣꯟꯈꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯄꯨꯌꯥꯗꯣ ꯌꯨꯍꯦꯟꯒꯤ ꯀꯥꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯂꯪꯕ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯅꯪ ꯁꯤꯗꯤ ꯁꯤꯗ꯭ꯔꯦꯀꯣ ꯑꯣ ꯁꯤꯗ꯭ꯔꯦ ꯁꯤꯗꯕꯩꯅꯤ ꯍꯧꯖꯤꯛ ꯁꯤꯗ ꯐꯝꯕ ꯂꯩꯔꯤꯁꯦ ꯍꯣꯏꯅꯦ ꯉꯔꯥꯡ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯅ ꯀꯟꯅ ꯊꯣꯡꯈꯤꯗꯕꯅꯦꯕ ꯄꯨꯀꯥꯎ ꯀꯥꯎꯋꯦ ꯋꯥ ꯑꯃ ꯇꯝꯒꯤꯅꯤ ꯆꯦꯠꯅꯩꯅꯦ ꯑꯩꯒꯤꯁꯦ ꯂꯩꯃꯒꯤ ꯃꯄꯥꯗꯣ ꯑꯗꯨꯗꯣ ꯂꯟꯊꯣꯏꯕꯤꯒꯤꯁꯨ ꯃꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯩꯅ ꯍꯪꯉꯕꯅꯤ ꯊꯥꯏꯅ ꯄꯤꯗꯣꯏꯅꯨ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯕꯅꯤ ꯑꯗꯨꯒ ꯆꯍꯤ ꯐꯥꯔꯛꯄꯗ ꯅꯨꯄꯤꯗꯣ ꯀꯥꯏꯗꯅ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ ꯌꯨꯍꯦꯟꯅ ꯑꯁ ꯕꯦꯔꯥ ꯀꯥꯔꯤꯅꯤ ꯑꯗꯨꯗꯤ ꯂꯟꯊꯣꯏꯕꯤꯗꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯕ ꯄꯨꯌꯥ ꯅꯪꯒꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯑꯁꯦꯡꯕꯅꯤ ꯅꯣꯏ ꯑꯅꯤꯁꯨ ꯊꯥꯖꯗ꯭ꯔꯒ ꯅꯈꯣꯏ ꯏꯃꯥꯈꯣꯏꯗ ꯍꯪꯉꯨ ꯃꯂꯪꯕ ꯇꯥꯗꯦꯅꯦ ꯃꯁꯦ ꯃꯂꯪꯕ ꯍꯥꯎ ꯀꯩ ꯈꯜꯂꯤꯅꯣ ꯃꯪꯉ ꯂꯩꯗꯨꯅ ꯃꯥ ꯃꯇꯣꯝꯆꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯋꯥꯔꯤꯗꯣ ꯈꯪꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯅ ꯂꯟꯊꯣꯏꯕꯤꯗ ꯍꯦꯛꯇ ꯃꯁꯛ ꯇꯥꯛꯂꯨꯕꯁꯨ ꯌꯥꯔꯣꯏ ꯑꯔꯦꯝꯕꯗ ꯏꯃꯨꯡ ꯂꯣꯏꯅ ꯈꯠꯅꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯌꯨꯍꯦꯟꯅ ꯂꯩꯃꯒꯤ ꯏꯕꯥꯅꯤ ꯎꯅꯔꯒ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯗ ꯈꯪꯒꯅꯤ ꯍꯣꯔꯦꯟꯁꯦ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯑꯩꯈꯣই ꯆꯠꯂꯨꯔꯁꯦ ꯃꯂꯪꯕ ꯂꯟꯊꯣꯏꯕꯤꯁꯨ ꯄꯨꯔꯛꯑꯣ ꯂꯩꯃꯒ ꯃꯁꯛ ꯈꯪꯅꯍꯟꯁꯦ ꯃꯣꯏ ꯑꯅꯤ ꯇꯤꯟꯅꯔꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯃꯔꯥꯏ ꯇꯧꯅꯖꯅꯤ ꯑꯗꯨꯒ ꯃꯥ ꯃꯇꯣꯝꯆꯥꯁꯨ ꯂꯟꯊꯣꯏꯕꯤ ꯎꯕꯗ ꯀꯔꯤ ꯇꯧꯒꯦꯗꯣ ꯑꯩꯈꯣꯏ ꯌꯦꯡꯊꯣꯛꯑꯁꯤ ꯇꯟꯖꯥ ꯐꯪꯂꯒꯅ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯔꯣꯏꯗꯕꯒꯤ ꯃꯃꯤ ꯎꯔꯒꯅ ꯂꯣꯠꯁꯤꯜꯂꯁꯤ ꯄꯨꯂꯞ ꯂꯟꯊꯣꯏꯕꯤꯗꯁꯨ ꯍꯥꯏꯗꯣꯔꯣꯏꯁꯤ ꯃꯥꯂꯪꯕꯅ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯌꯨꯝꯗꯅꯦ ꯂꯩꯍꯧꯔꯤꯗꯣ ꯃꯥꯏ ꯄꯥꯕ ꯊꯤꯕ ꯆꯠꯂꯔꯣꯏꯗ꯭ꯔꯅ ꯍꯪꯂꯒ ꯂꯩꯍꯧꯕꯅꯤ ꯏꯃꯥꯗꯒꯨꯝ ꯍꯥꯏꯔꯝꯃꯗꯤꯕ ꯂꯣꯏ ꯁꯤꯟꯅꯕ ꯇꯥꯔꯦ ꯆꯠꯂꯤ ꯄꯨꯌꯥꯅ ꯑꯥꯏ ꯆꯠꯈꯤꯅꯦ ꯃꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯌꯥꯎꯔꯤꯀꯣ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯁꯥꯁꯦ ꯀꯔꯤꯅꯣ ꯏꯔꯥꯡ ꯑꯃ ꯇꯧꯅꯤꯡꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯤ ꯃꯩꯁꯦ ꯌꯥꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪ ꯑꯃꯀꯣ ꯃꯤ ꯌꯦꯡꯕ ꯌꯥꯝ ꯍꯩꯕ ꯆꯥꯔ ꯄꯥꯈꯠꯆꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯄꯥꯛ ꯐꯈꯤꯕꯁꯤꯅꯕ ꯍꯟꯗꯣ ꯐꯃꯨꯡꯗ ꯐꯝꯗꯦꯅꯤꯅ ꯀꯨꯏꯔꯩꯅꯦꯅ ꯐꯝꯃꯤꯗꯨ ꯀꯩꯅꯣ ꯅꯪꯅ ꯂꯣꯏꯁꯤꯟꯕꯤꯌꯨꯁꯨ ꯅꯠꯇꯕ ꯍꯟꯗꯣꯁꯦ ꯌꯨꯍꯦꯟ ꯅꯪꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅ ꯅꯪꯅ ꯑꯩꯒꯤ ꯐꯃꯨꯡꯗ ꯅꯌꯨꯡ ꯍꯟꯖꯤꯜꯂꯝꯕ ꯐꯥꯎ ꯑꯩꯅ ꯀꯩꯝ ꯍꯥꯏꯕꯤꯗꯕꯅꯤ ꯑꯗꯨꯒ ꯁꯤꯈꯛꯀꯤꯗꯃꯛ ꯁꯤꯌꯥ ꯂꯩꯔꯣꯏꯗ ꯑꯝꯇ ꯆꯠꯂꯦ ꯂꯦꯎ ꯅꯁꯛꯇꯨꯒ ꯁꯔꯨ ꯁꯔꯥꯡ ꯃꯥꯟꯈꯩ ꯌꯨꯍꯦꯟꯗꯨ ꯄꯨꯌꯥꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯌꯨꯍꯦꯟ ꯄꯨꯌꯥ ꯃꯥꯂꯪꯕ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯗꯨ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯏ ꯃꯁꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯃ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯂꯟꯊꯣꯏꯕꯤꯅ ꯑꯩꯒꯤ ꯄꯥꯕꯗꯣ ꯁꯤꯗ ꯂꯩꯔꯒ ꯂꯥꯛꯄ ꯉꯥꯏꯗꯣꯏꯔꯣ ꯀꯩꯅꯣ ꯀꯅꯥ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯅꯣꯏꯁꯦ ꯑꯩ ꯌꯣꯟꯊꯣꯛꯇꯣꯏꯔꯣ ꯄꯨꯌꯥꯅ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ ꯌꯣꯟꯊꯣꯛꯄ ꯀꯥꯏ ꯅꯪ ꯂꯩꯅꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯂꯩꯖꯈꯤꯗ꯭ꯔꯦ ꯌꯨꯍꯦꯟ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪꯒꯤ ꯆꯔꯣꯏ ꯃꯥꯟꯕꯤ ꯅꯨꯄꯤꯗꯨꯕꯣ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ ꯂꯥꯛꯑꯅꯤ ꯉꯥꯛꯇ ꯉꯥꯏꯈꯤꯁꯦ ꯇꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯃꯗꯤ ꯂꯥꯛꯄ ꯂꯥꯛꯏ ꯂꯩꯃꯅ ꯀꯩ ꯂꯩꯔꯒꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛꯁꯤꯗ ꯊꯣꯛꯂꯣꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯗꯨꯁꯨ ꯅꯣꯏ ꯄꯨꯜꯂꯞ ꯀꯅꯥꯅ ꯅꯨꯄꯤꯁꯤꯅ ꯌꯨꯍꯦꯟꯅ ꯍꯧꯔꯕ꯭ꯔꯥ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯄꯤꯗꯕꯤꯗ ꯅꯊꯟꯗ ꯑꯗꯨꯝ ꯉꯥꯡꯕꯤꯗꯣ ꯂꯟꯊꯣꯏꯕꯤ ꯀꯧꯕꯅꯦ ꯏꯇꯥꯎ ꯃꯥꯂꯪꯕꯒꯤꯅꯨ ꯅꯨꯄꯤꯅꯤ ꯂꯩꯃꯅ ꯍꯩꯃꯥ ꯇꯥ ꯃꯥꯂꯪꯕꯁꯤ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯍꯥꯏꯁꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯄꯨꯌꯥꯅ ꯀꯣꯏꯕꯗ ꯅꯠꯇꯦ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯣ ꯏꯆꯟ ꯂꯟꯊꯣꯏꯕꯤꯁꯦ ꯁ꯭ꯋꯥꯏꯗ ꯀꯅꯥꯁꯨ ꯇꯤꯟꯅꯗꯕꯅꯤꯅ ꯃꯊꯟꯇ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯂꯩꯃ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯇꯥ ꯂꯟꯊꯣꯏꯕꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯗꯧꯁꯤ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯑꯩꯒꯤ ꯃꯤꯡ ꯂꯩꯃ ꯉꯁꯤꯗꯒꯤ ꯏꯇꯥ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯄꯥꯕ ꯂꯟꯊꯣꯏꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯥꯂꯪꯕꯅ ꯃꯆꯤꯟ ꯇꯨꯃꯤꯟ ꯁꯤꯜꯂꯤ ꯅꯣꯏ ꯂꯩꯍꯧꯀꯣ ꯑꯩ ꯃꯥꯁꯤ ꯄꯨꯔꯝꯃꯒꯦ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦꯕ ꯂꯧꯋꯦ ꯄꯨꯌꯥꯅ ꯃꯇꯥꯝꯅꯤꯅ ꯃꯥꯂꯪꯕꯁꯤꯗꯤ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯀꯣꯏ ꯐꯪꯗꯕꯒꯤ ꯑꯃꯈꯛ ꯐꯪꯒꯦ ꯇꯧꯕꯁꯤꯗ ꯃꯊꯣꯛ ꯃꯔꯥꯡ ꯍꯧꯕꯤꯗꯨꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯌꯨꯍꯦꯟ ꯑꯩꯁꯨ ꯆꯠꯂꯒꯦ ꯂꯩꯃ ꯅꯣꯏ ꯑꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯂꯩꯃꯅ ꯍꯣꯏ ꯑꯗꯨꯗꯤ ꯂꯩꯍꯧꯔꯦꯀꯣ ꯇꯥ ꯌꯨꯍꯦꯟ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏꯔꯣ
ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯆꯪꯅꯔꯁꯤꯔꯣ? ꯀꯩ ꯆꯥꯅꯔꯤꯒꯦ ꯂꯩꯃ ꯅꯪꯅ ꯑꯃꯨꯛ? ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯅꯦ. ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯏꯪꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ. ꯀꯩ ꯋꯥꯔꯤꯕꯨ ꯁꯥꯗꯧ ꯂꯩꯔꯤꯒꯦ ꯏꯕꯥꯅꯤ? ꯋꯥꯔꯤꯕꯨ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯇ꯭ꯔꯁꯨ ꯁꯥꯗꯧꯅꯤ ꯀꯩꯅꯣ. ꯀꯅꯥꯒꯤꯅꯣ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯔꯛꯑꯣ. ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯃꯤ ꯋꯥ ꯉꯥꯡꯅꯈꯤꯁꯤ. ꯂꯩꯃꯗꯨ ꯌꯣꯏꯍꯦꯟꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛꯀꯥꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯣꯝ ꯈꯔ ꯍꯧꯈ꯭ꯔꯤ. ꯂꯩꯃꯒ ꯂꯟꯊꯣꯏꯕꯤꯒꯁꯨ ꯇꯣꯏꯅ ꯄꯨꯟꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯃꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯀꯌꯥ ꯇꯧꯔꯝꯃꯤ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯥꯂꯪꯕꯁꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯌꯨꯝꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯂꯛꯅꯔꯝꯃꯤ. ꯂꯟꯊꯣꯏꯕꯤꯁꯨ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯔꯛꯄꯅ ꯃꯥꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯩ. ꯃꯕꯨꯛꯅꯤꯡꯗꯁꯨ ꯃꯥꯒꯤ ꯃꯄꯥꯕꯨ ꯏꯁꯣꯔꯅ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯕꯅꯤ, ꯑꯗꯨꯅ ꯊꯦꯡꯅꯅꯤꯡꯕ ꯃꯇꯝꯗ ꯊꯦꯡꯅꯔꯁꯅꯨ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯑꯃꯔꯣꯝꯗ ꯃꯥꯂꯪꯕꯅꯗꯤ ꯂꯟꯊꯣꯏꯕꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯧꯔꯛꯂꯝꯃꯤ. ꯅꯨꯖꯥ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯟꯊꯣꯏꯕꯤꯕꯨ ꯂꯩꯃꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ. ꯇꯣꯝꯆꯥ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯄꯩꯌꯥ ꯏꯠꯂꯒ ꯂꯩꯔꯤ. ꯂꯩꯃꯅ, "ꯕꯥꯕꯥ, ꯇꯨ ꯏꯇꯥꯁꯤꯅꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯕꯗꯣ. ꯇꯥ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗꯣ. ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ. ꯏꯇꯥ ꯑꯩꯈꯣꯏ ꯄꯥꯕꯅꯤ." ꯇꯣꯝꯆꯥꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯂꯟꯊꯣꯏꯕꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ ꯃꯆꯤꯟꯗꯒꯤ ꯇꯞꯅ "ꯕꯤꯊꯣꯏꯗꯣ" ꯍꯥꯏꯈꯤꯕ. ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯂꯟꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯂꯩꯃꯅ, "ꯕꯥꯕꯥ, ꯕꯥꯕꯥ." "ꯍꯥ, ꯀꯔꯤ? ꯑꯣ, ꯏꯄꯥꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦꯗꯅ. ꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯄꯥꯕ. ꯏꯇꯥ ꯂꯩꯃꯒꯁꯨ ꯄꯨꯟꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ." "ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯃꯈꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥ?" "ꯑꯩꯒꯤꯗꯤ ꯏꯃꯥ ꯄꯥꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ. ꯑꯗꯨꯅ ꯀꯅꯥꯝꯇ ꯀꯩꯝ ꯍꯥꯏꯕꯤꯅꯕ ꯂꯩꯇ꯭ꯔꯤ. ꯇꯥ ꯃꯥꯂꯪꯕꯒꯤ ꯏꯃꯥꯅ ꯇꯧꯔꯒ ꯄꯤꯛꯅ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ." ꯂꯩꯃꯅ, "ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯑꯁꯤꯕꯨ ꯁꯨꯝ ꯍꯪꯂꯒ ꯂꯩ. ꯏꯇꯥ ꯂꯥꯛꯑꯣ, ꯑꯩꯅ ꯍꯥꯏꯕ ꯐꯤ ꯁꯥꯟꯅꯕꯒꯤ ꯂꯪ ꯃꯆꯨꯗꯣ ꯌꯦꯡꯉꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ. ꯇꯣꯝꯆꯥꯗꯨ ꯂꯟꯊꯣꯏꯕꯤꯗ ꯆꯤꯡꯅꯅ ꯌꯦꯡꯍꯧꯏ. "ꯕꯤꯊꯣꯏꯗꯣ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯋꯥꯁꯛ ꯉꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯔꯤꯕ꯭ꯔꯥ?" ꯇꯣꯝꯆꯥꯗꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯟꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ. ꯃꯅꯦꯝꯅ ꯃꯌꯥꯏ ꯀꯥꯗ ꯃꯩꯐꯨ ꯇꯤꯛꯂꯒ ꯐꯝꯂꯤ. ꯃꯥꯂꯪꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯂꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ. "ꯅꯪ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ?" "ꯏꯇꯥ ꯂꯩꯃꯍꯣꯏꯗ ꯆꯠꯂꯨꯏ. ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨꯝ ꯇꯧꯗꯦ. ꯍꯌꯦꯡꯈꯩꯗꯤ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯔꯨꯅꯨ. ꯂꯩꯃꯗꯤ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯒ ꯅꯪꯅ..." "ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ? ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯁꯨ ꯏꯕꯥꯏꯅꯤ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦꯅ." "ꯀꯩꯅꯣ ꯃꯔꯤ ꯂꯩꯅꯗꯕ ꯍꯥꯏꯕꯣ? ꯌꯨꯝꯁꯤ ꯅꯪꯅ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯤꯅꯤ, ꯑꯗꯨꯁꯨ ꯃꯧ ꯑꯣꯏꯅ." "ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯥ ꯌꯦꯡꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ. ꯌꯨꯝꯁꯨ ꯌꯥꯝ ꯂꯥꯞꯄꯦ ꯍꯥꯏ. ꯍꯜꯂꯣ ꯍꯥꯏꯁꯨ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏ. ꯑꯗꯨꯗꯩꯁꯨ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯕꯗ ꯀꯩꯝ ꯍꯥꯏꯗꯕꯅꯤ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯌꯥꯕꯤꯌꯨ. ꯏꯃꯥꯗꯤ ꯌꯨꯝꯒꯤ ꯃꯧꯅ ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯄꯥꯝꯗꯕꯅꯤ. ꯑꯩꯁꯨ ꯄꯥꯝꯗꯦ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯆꯠꯄꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯏꯇꯥ ꯂꯩꯃꯅ ꯍꯧꯔꯁꯨ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ." "ꯅꯍꯥꯟꯗꯤ ꯍꯥꯏꯗ꯭ꯔꯤꯕ ꯑꯩꯁꯦ? ꯑꯩꯗꯤ ꯍꯥꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ." "ꯏꯊꯟꯗ ꯋꯥꯈꯜ ꯐꯕ ꯍꯦꯛ ꯇꯧꯔꯗꯅ." "ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯣꯡꯆꯥꯛꯁꯦ ꯑꯝꯇ ꯈꯦꯠꯂꯣ. ꯏꯃꯥꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯤ." "ꯄꯤꯔꯣ, ꯈꯦꯠꯄꯤꯔꯒꯦ." "ꯅꯪꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩ. ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯏ. ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯛꯄ꯭ꯔꯣ?" "ꯁꯤꯅꯤ ꯂꯩꯔꯦꯝꯕꯤ ꯍꯥꯏꯗꯣ. ꯑꯩꯅ ꯍꯩꯇꯕ ꯀꯩꯁꯨ ꯂꯩꯇꯦ, ꯂꯣꯏꯅ ꯍꯩ." "ꯏꯁ, ꯂꯩꯔꯦꯝꯕꯤ ꯀꯥꯏ. ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯔꯦꯝꯕꯅꯤ, ꯑꯗꯨꯁꯨ ꯂꯩꯔꯤꯄꯥꯛꯇꯒꯤ. ꯀꯩꯅꯣ ꯈꯪꯗꯦꯃꯤ." ꯂꯟꯊꯣꯏꯕꯤꯗꯨ ꯃꯥꯂꯪꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯃꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧ ꯃꯁꯛ ꯑꯗꯨ ꯃꯥꯂꯪꯕꯅ ꯃꯤꯠꯀꯨꯞꯇꯅ ꯌꯦꯡꯖꯩ. ꯂꯟꯊꯣꯏꯕꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯏꯀꯥꯏꯔꯒ ꯃꯃꯥꯏꯗ ꯂꯨꯛꯊꯗꯨꯅ ꯌꯣꯡꯆꯥꯛꯇꯨ ꯈꯦꯠꯈ꯭ꯔꯦ. ꯂꯟꯊꯣꯏꯕꯤꯁꯨ ꯃꯥꯂꯪꯕꯒꯤ ꯆꯝꯖꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ. ꯃꯃꯥꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯍꯌꯦꯡ ꯉꯟꯅ ꯀꯩꯊꯦꯜ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ. ꯂꯟꯊꯣꯏꯕꯤꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯃꯅꯤꯡꯗ ꯊꯣꯛꯂꯒ ꯀꯣꯟ ꯐꯦꯡꯂꯤ. ꯃꯥꯂꯪꯕꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯐꯝꯂꯒ ꯂꯟꯊꯣꯏꯕꯤꯕꯨ ꯁꯪꯕꯤꯔꯤ. "ꯇꯨꯝꯃꯨꯔꯣ. ꯀꯣꯟꯁꯤ ꯐꯦꯡꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯆꯪꯉꯛꯑꯒꯦ." "ꯏꯁ, ꯑꯃꯝꯕꯁꯤꯗ ꯅꯊꯟꯗ ꯀꯣꯟ ꯐꯦꯡꯍꯜꯂꯒ ꯊꯝꯃꯝ ꯇꯥꯔꯤꯅꯦ. ꯅꯪ ꯀꯤꯈꯤꯅꯤꯅ ꯉꯥꯏꯕꯤꯔꯤꯅꯤ." "ꯀꯅꯥꯁꯨ ꯀꯤꯖꯗꯦ ꯑꯩ. ꯁꯤ ꯍꯟꯗꯣ ꯆꯪꯉꯛꯀꯦ. ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯐꯝꯖꯤꯜꯂ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ?"
ꯃꯅꯤꯡꯗ ꯊꯣꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯒꯦꯀꯣ. ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯉꯦ. ꯀꯣꯟꯁꯤꯡꯗꯣ ꯐꯖꯅ ꯊꯝꯃꯝꯃꯒ ꯆꯪꯉꯣꯀꯣ ꯅꯪꯁꯨ. ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ. ꯍꯣꯏ. ꯂꯟꯊꯣꯏꯕꯤꯁꯨ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗ ꯂꯥꯏꯔꯩꯄꯥꯛꯇꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯄꯤꯗꯣꯏꯅꯨ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯏꯅꯤꯡꯊꯧ. ꯂꯥꯏꯔꯦꯝꯕꯤ ꯄꯤꯗꯣꯏꯅꯨ. ꯅꯍꯥꯛꯅ ꯑꯩꯅ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯦ. ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯅꯤꯡ ꯇꯝꯖꯔꯣ. ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ, ꯀꯣꯏꯅꯤꯡꯕ ꯃꯐꯝꯗ ꯆꯠꯆꯔꯣ. ꯏꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ. ꯄꯤꯗꯣꯏꯅꯨꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯁꯦꯕꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯋꯥ ꯍꯪꯂꯛꯏ. ꯂꯟꯊꯣꯏꯕꯤꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯄꯟꯊꯧꯒ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ? ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯍꯥꯟ ꯃꯈꯩ ꯅꯪꯕꯨ ꯂꯟꯊꯣꯏꯕꯤꯕꯨ ꯁꯦꯟꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯗꯥꯏꯅꯦ. ꯀꯩꯗꯧꯔꯒꯦ? ꯂꯥꯏꯔꯦꯝꯕꯤ ꯄꯤꯗꯣꯏꯅꯨ. ꯏꯆꯥ ꯂꯟꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯇꯝꯕ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯃꯍꯥꯛꯁꯨ ꯂꯩꯁꯥ ꯐꯔꯛꯂꯕꯅꯤꯅ ꯅꯨꯡꯁꯤꯕ ꯐꯪꯂꯕ ꯏꯆꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ. ꯑꯗꯨ ꯃꯍꯥꯛꯇꯤ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯁꯣꯏꯗꯅꯁꯨ ꯉꯥꯏꯔꯝꯒꯅꯤ. ꯑꯩꯒꯤ ꯏꯐꯝꯗ ꯏꯃꯥ ꯏꯆꯥꯅ ꯍꯜꯂꯛꯄꯗꯣ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯂꯥꯏꯔꯦꯝꯕꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯁꯛꯇ ꯑꯗꯨꯛ ꯊꯥꯖꯔꯨꯔꯕꯀꯣ? ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯁꯥꯔꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯅꯪꯒꯤ ꯋꯥꯍꯩꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯁꯥꯔꯤ ꯋꯥꯁꯛ ꯉꯥꯛꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯂꯟꯊꯣꯏꯕꯤꯁꯨ ꯃꯍꯥꯛꯀꯤ ꯄꯟꯊꯧꯕꯨ ꯃꯁꯛ ꯈꯪꯂꯝꯈꯤꯔꯣꯏ. ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯗ ꯃꯍꯥꯛꯇꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯀꯣ. ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ. ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯕꯅꯤ. ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯁꯨ ꯉꯁꯤꯗꯒꯤꯗꯤ ꯅꯅꯤꯡ ꯇꯝꯖꯔꯣ. ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟ ꯌꯦꯡꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯈ꯭ꯔꯒꯦ. ꯂꯥꯏꯔꯦꯝꯕꯤ ꯄꯤꯗꯣꯏꯅꯨ. ꯑꯍꯤꯡ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ. ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯄꯤꯗꯣꯏꯅꯨꯅ ꯂꯥꯛꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ. ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯂꯥꯛꯂꯦ. ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯏꯃꯥ ꯏꯆꯥꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁꯥꯔꯤ ꯋꯥꯁꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯥꯛꯂꯦ ꯉꯁꯤꯗꯤ. ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯄꯤꯗꯣꯏꯅꯨ. ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥꯔꯤ ꯋꯥꯁꯛ ꯉꯥꯛꯇ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯁꯗꯥꯅꯧꯗ ꯁꯟꯗꯣꯛꯂꯝꯂꯕꯀꯣ. ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯎꯖꯟ ꯊꯤꯗ. ꯇꯣꯝꯆꯥꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯃꯃꯥꯏꯗꯁꯨ ꯍꯨꯃꯥꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯄꯤ. ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯎꯔꯦ, ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯉꯥꯜ ꯅꯥꯏꯅ ꯁꯅꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯄꯤꯗꯣꯏꯅꯨ ꯃꯍꯥꯛꯅ ꯋꯥꯔꯧꯅ ꯂꯦꯞꯂꯤꯕꯗꯣ. ꯄꯤꯗꯣꯏꯅꯨ, ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯪꯍꯜꯂꯛꯇ꯭ꯔꯒ ꯉꯁꯤ ꯅꯪꯅ ꯊꯥꯖꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯀꯣ. ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ. ꯏꯃꯥ ꯏꯆꯥꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯋꯥꯈꯜ ꯊꯦꯟꯕ ꯑꯣꯏꯔꯝꯂꯦ. ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯁꯦ ꯀꯥꯎꯖꯟ ꯊꯤ ꯍꯥꯏꯕ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯄꯤꯗꯣꯏꯅꯨ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩ ꯅꯃꯥꯅ ꯆꯥꯕꯨꯗꯤ ꯉꯥꯏꯔꯝꯕꯅꯤ. ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯗꯨꯅ ꯃꯐꯝꯗ ꯐꯥꯎꯒꯗꯕ ꯃꯤꯅꯝꯕꯗꯣ, ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯉꯁꯤ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯏꯁꯥꯒꯤ ꯃꯐꯝꯗ ꯅꯪꯕꯨ ꯃꯁꯛ ꯇꯥꯛꯅꯤꯡꯗ꯭ꯔꯤ. ꯇꯥꯛꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯔꯣꯏ. ꯂꯣꯠꯈ꯭ꯔꯒꯦ. ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯒꯦ. ꯄꯤꯗꯣꯏꯅꯨ, ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯐꯝꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ. ꯀꯗꯥꯏꯅꯣ ꯏꯆꯥ? ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯃꯄꯥꯅ ꯍꯛꯇꯤ ꯑꯩꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯁꯛ ꯇꯥꯛꯈ꯭ꯔꯔꯣꯏ. ꯃꯈꯣꯏ ꯃꯄꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯗ ꯊꯥꯖꯕꯁꯨ ꯊꯝꯂꯔꯣꯏ. ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯑꯩ ꯀꯨꯝꯂꯛꯂꯔꯣꯏ. ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ.
ꯑꯩ ꯆꯠꯂꯒꯦ ꯄꯤꯗꯣꯏꯅꯣ ꯄꯤꯗꯣꯏꯅꯣ ꯄꯤꯗꯣꯏꯅꯨꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯇꯣꯝꯆꯥꯁꯨ ꯄꯤꯗꯣꯏꯅꯨꯕꯨ ꯀꯧꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯁꯣꯝꯗ ꯂꯟꯊꯣꯏꯕꯤꯒꯤ ꯃꯪꯂꯥꯟꯗ ꯄꯤꯗꯣꯏꯅꯨ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯝꯃꯤ ꯂꯟꯊꯣꯏꯕꯤꯁꯨ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯥꯕꯨ ꯌꯦꯡꯖꯗꯨꯅ ꯇꯞꯅ ꯆꯪꯂꯛꯏ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯗꯨꯅ ꯃꯧꯒꯤ ꯏꯁꯤꯡꯗ ꯆꯜꯂꯝꯂꯦꯗꯅ ꯏꯃꯥ ꯑꯩꯒꯤ ꯄꯥꯕ ꯃꯁꯛ ꯇꯥꯛꯂꯗꯣꯏꯔꯥ ꯏꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯗ ꯑꯩ ꯀꯨꯝꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥ ꯃꯍꯥꯛꯇꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤꯌꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯍꯥꯛꯀꯤ ꯄꯟꯊꯧ ꯃꯍꯥꯛꯇꯤ ꯁꯥꯔꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯄꯟꯊꯧ ꯑꯣꯏꯔꯝꯂꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯣꯠꯀ ꯌꯥꯎꯅ ꯂꯣꯠꯈꯤꯕꯅ ꯅꯪꯗꯁꯨ ꯊꯤꯕ ꯈꯪꯕ ꯉꯝꯗꯕꯅꯤ ꯉꯁꯤ ꯀꯧꯕ ꯀꯣꯔꯣꯡꯅꯧ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯄꯟꯊꯧꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯒꯅꯨ ꯑꯗꯨꯒ ꯅꯪꯁꯨ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯔꯝꯂꯦꯅ ꯀꯥꯈ꯭ꯔꯁꯤ ꯋꯥꯈꯜ ꯄꯤꯛꯄ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯏꯆꯥꯕꯨ ꯂꯩꯍꯟꯅꯤꯡꯗꯦ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯏꯃꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛ ꯀꯥꯕꯗꯤ ꯑꯩ ꯉꯝꯖꯔꯔꯣꯏ ꯏꯃꯥ ꯌꯥꯔꯒꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯌꯋꯥꯗ ꯍꯤꯛꯇꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯇꯥꯏꯕꯪꯆꯥ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯂꯥꯏꯔꯦꯝꯕꯤꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯥ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯊꯦꯟꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯧꯗ꯭ꯔꯤꯕꯁꯦ ꯏꯃꯥ ꯑꯩꯁꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯄꯟꯊꯧ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯏꯃꯥ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯃꯥꯂꯦꯝꯁꯤꯗ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯂꯩꯖꯒꯦ ꯏꯃꯥ ꯍꯌꯦꯡ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯩꯄꯥꯛꯊꯛꯇ ꯀꯥꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯆꯥ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯃꯥ ꯂꯟꯊꯣꯏꯕꯤ ꯏꯆꯥꯗꯤ ꯇꯥꯏꯕꯪꯂꯛꯇ ꯀꯨꯏꯅ ꯂꯩꯔꯛꯄꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛꯁꯨ ꯈꯪꯂꯝꯂꯕꯀꯣ ꯐꯔꯦ ꯏꯃꯥ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯇꯝꯕ ꯃꯍꯥꯛꯅ ꯏꯆꯥꯕꯨ ꯃꯤꯔꯥꯏꯔꯛꯂꯕꯗꯤ ꯅꯃꯥ ꯑꯩꯍꯥꯛ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯣ ꯅꯪꯅ ꯇꯝꯃꯣ ꯃꯥꯂꯪꯕꯅ ꯏꯃꯥ ꯅꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯂꯟꯊꯣꯏꯕꯤꯕꯨ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕ ꯇꯧꯖꯔꯣꯏ ꯏꯃꯥ ꯃꯥꯂꯪꯕꯅ ꯅꯥꯀꯟꯗꯒꯤ ꯋꯥ ꯉꯥꯡꯂꯒ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥ ꯃꯆा ꯑꯅꯤꯗꯨ ꯉꯛꯅ ꯃꯥꯂꯪꯕꯗ ꯌꯦꯡꯂꯛꯏ ꯏꯃꯥꯅ ꯂꯟꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯕ ꯋꯥꯍꯩꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯏꯃꯥ ꯑꯩꯒꯤ ꯏꯃꯥꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯣ ꯅꯨꯡꯁꯤꯗ ꯄꯥꯔꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯪꯅ ꯅꯍꯥꯛ ꯆꯦꯠꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯊꯝꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯁꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯅ 이콧 로나도나 하이자리 이마 와리 뿜바 강간자로이 란토이비부 아이기 낙닥이 뿌비기노 아이 마부 타모이 시에나 동시 마부 아이기 분신을 내리부 마카이 마부 다독로이 이마 파리만바 나하기 북젠 아이나 강리 이사부 아이나 농무 나트라가 농무 뿌키니 하이나 찡나리부도 다독로 ngasiدꯒꯤ 이사부나 팜나 시나라바니 ꯅꯨꯡꯉꯥꯏ ꯐꯅ ꯄꯥꯜꯂꯧꯀꯣ ꯏꯆꯥꯕꯨ ꯇꯥꯏꯕꯪꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯄꯨꯝꯕ ꯑꯃꯠꯇ ꯁꯤꯊꯗꯅ ꯇꯝꯕꯤꯌꯨ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯗꯣꯏꯅꯨꯗꯨ ꯃꯥꯡꯈ꯭ꯔꯦ ꯂꯟꯊꯣꯏꯕꯤꯅ ꯃꯥꯂꯪꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯃꯥꯂꯪꯕꯁꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕꯗꯣ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯥꯅꯧꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕꯅꯤ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯈꯟꯖꯜꯂꯨꯔꯒ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯉꯛꯄꯁꯨ ꯐꯥꯎꯏ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯕ ꯉꯝꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯂꯩꯔꯦꯝꯕꯤꯅꯤꯅ ꯍꯩꯇꯕ ꯑꯝꯇ ꯂꯩꯇꯦꯅ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯂꯀꯥꯟꯁꯤꯗ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯏꯁꯥꯁꯦ ꯀꯤꯕꯅ ꯂꯥꯏꯃꯟ ꯀꯥꯡꯒꯦ ꯇꯧꯏ ꯆꯠꯊꯣꯛ ꯁꯥꯏꯗ ꯏꯟꯊꯣꯛꯑ ꯆꯠꯄꯤꯒꯦ ꯇꯧꯏ ꯉꯥꯏꯈꯨꯑꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯅ ꯀꯤꯔꯒꯕꯨ ꯅꯈꯣꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯣ ꯑꯩꯅ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯀꯅꯥꯁꯨ ꯀꯤꯗꯦ ꯅꯪꯁꯨ ꯀꯤꯗꯦ ꯑꯗꯣ ꯑꯩꯒꯤ ꯄꯥꯕ ꯍꯧꯔꯦ
ꯂꯥꯎ ꯆꯪꯉꯁꯤ ꯏꯪꯕꯅ ꯂꯣꯏꯔꯛꯏ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯣꯅ ꯍꯥꯏꯔꯝꯃꯤꯗꯣ ꯅꯪ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯣꯛꯂꯒ ꯅꯣꯏ ꯏꯃꯥ ꯂꯥꯛꯑꯒ ꯊꯧꯔꯤꯁꯤ ꯃꯦꯠꯂꯒ ꯂꯩꯔꯤꯄꯥꯛꯇ ꯊꯥꯡꯒꯠꯂꯒ ꯄꯨꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯪꯒꯅꯨ ꯑꯗꯨꯅ ꯑꯗꯨꯏ ꯋꯥꯗꯣ ꯍꯪꯂꯔꯣꯏꯕ ꯑꯗꯣ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯌꯥ ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯂꯟꯊꯣꯏꯕꯤꯅ ꯃꯥꯂꯪꯕꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ ꯃꯔꯛꯇ ꯂꯟꯊꯣꯏꯕꯤꯅ ꯃꯄꯥꯒꯤ ꯋꯥ ꯍꯪꯂꯛꯀꯦ ꯇꯧꯕꯒ ꯃꯂꯪꯕꯗꯨ ꯀꯥꯏꯗꯅ ꯆꯦꯜꯂꯝꯃꯤ ꯃꯆꯥ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯕꯤꯗꯣꯏꯅꯨ ꯂꯩꯔꯩꯄꯥꯛꯇꯒꯤ ꯂꯥꯞꯅ ꯌꯦꯡꯖꯗꯨꯅ ꯅꯣꯛꯂꯤ ꯊꯥꯖꯕ ꯑꯃꯨꯛ ꯃꯥꯡꯂꯨꯔꯕꯁꯨ ꯑꯆꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯄꯗ ꯑꯀꯤꯕ ꯊꯝꯕ ꯀꯤꯐꯗꯦ ꯑꯗꯨꯕꯨ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯇꯣꯝꯆꯥ ꯃꯍꯥꯛꯇꯤ ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯒ ꯄꯦꯟꯗꯅ ꯂꯩꯔꯤ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇ ꯁꯥꯔꯤ ꯋꯥꯁꯛꯄꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤ